Tungan social media ki maru oiba I paw khara miyam da share tawjage governor na airport tagi Raj Bhavan phawba lambi da satpa ngamdabagi helicopter tongdaga satkiba haibasi yamna ikai ningai ni Manipur governor na nupa masa thokna leibak miyam da sengdokpam thoi ulai parai tawduna laisilabadi ain gi mateng lorokani haina CLP gi leader O Ibobina phongdokre kilometer manga taruki airport taina si phawba lakpa lambi sidabu governor se leipak ngai bani ni se pikraba state kilometer manga taruki si ju ada jungle da kaida satpa lambi su nataba sidaida by road ta travel tawba ngamdana helicopter na pick up tawga sida targa Rajabhan sangi si ikai ningai ni si ikai ningai ni kanano ikai du Amit Shah duni Narendra Modi si ikai ningai ne ba se ikai ningai ne ba adu aina masidi khoi Manipur gi praja sing da ikai ba pibani Manipur se akhoi India gi part ama natti su haibi ro ba khoi karino khoi khana jarge Manipur si India gi saru ama natti hair su government of India na haibi ro ba khoi lairiba Manipur gi praja sing akhoi mayam khana jarga Manipur se akhoi sai thanna akhoi ngaksana ba alaman haktai pai pu lai haktak tai su nga aga khoi lai ne akhoi ngaksana ba sengna government of India na haibi ro clarification to biro ba aduga Manipur si India gi part am ne hai targa di masibu Bharat ki map tagi Manipur thaba yaro en tharse masi governor oi ba yai security advisor oi ba yai DGP oi ba yai kanano mana order tawri bse madu lale haidna Manipur gi praja sing da aina khanjabadadi masi moy haibam thui haibisi karigumba moina lanamaga diebako moina lana advice taw oramagadi masi haijagadabani haibisi ai sumaina ai Manipur gi lariba praja koi punama politicians sing budi punsilo haibi whether ai khoi lariba organization sing de punmangam de praja sing sida organization punamang sing de punsilo matamda Manipur de lariba MLA koi humpu de punmadi yam laiba but Manipur de lariba organization masing ke yam ge mi mamagi organization nama mi don organization do hek tolak thoki matamda mangno organization anu umling khale masigi chana bisi laring khai Manipur da punmangam hoy ruling party de leiba maming panmabok tal leibi irresponsible loiba Madusu moi sufficient number leiba CSO lairi ne moi BJP gi manung sing do huje ki sinau sing gi sathok sasin tawbagi moi Rajbhavan da kaida moi holin tawal leng bado adugi manung da yaw ngamdi haiba targa su Congress -5 si minus tawroba 55 na tra kuki sinau sing hujik lakpada kitang nungai ti haiga su 45 na tra ba 45 to Hanas Rajbhavan da ongta punsal laga moi ongtang constitution na piba hai tare akhoi hak ni ko governor da haije gadom na tieba akhoi government semage akhoi leader si leire haibase haige haidana CSO punjin no biu ju ikai dra ba se irresponsible loiba madu statement ne na ide sumai thamjaninge Makha tarakpa update Manipur ki sangnariba singer Tapta Zain tagi maikidigi thamlakpa wafum amatang miyam da share tawjage Pharga jail da thamlabasu Ima Leipak Manipur amasung miyam gi damakta isai sakhigani haina Tapta Zain tagi maikidigi thamlakre haire Makha tarakpa update Hourakfam Leitaba Kuki FURUP India Dagi Tanthokhigadabani haina Abhm na phongdokre India Dagi Kuki Tanthokhigadabani haina Akhil Bharatiya Hindi Mahasebha Abhm gi National President Rajashree Chowdhury na phongdokre ngasi singmairong da leiba classic grande da pangthokhiba paw gi mifam amada Rajashree Chowdhury na pawmi sing da phongdokhibada kanglup amadi FURUP khudimak masa gi mama leibak amadi mapa leibak loina lei adubu Kuki FURUP ki di Hourakfam leite mi gi maram da nampu da saidang dur leiba FURUP amani makhoibu India gi tanthokhigadabani Manipur asi India na ning tamna ba honabada Netaji Subhash Chandra Bose na ahan ba India gi flag singkhatuna INA lingkhatkiba India gi oiba maru oiba mafam amani mahakna makha na hai immigrant Kuki singna sanglaglaga lamdam asi da landaragliba si yaroi ngarang Akhil Bharatiya Hindi Mahasebha na Manipur gi tampaki mafam singda leiba relief camp singda satuna camp sing aduda sangjafam lawduna leiriba miyoi singi mafam da su haktengna yangsin ke India gi Prime Minister su laktuna Manipur miyam ga unaraga irang asi athubada loisinna ba honabiyo haina su mahakna phongdokhe